ꯍꯦꯜꯂꯣ ꯃꯌꯥꯝ ꯑꯩꯒꯤ ꯀꯦꯗ꯭ꯔꯕ ꯁꯛꯀ ꯂꯣꯏꯅꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯣꯂꯥꯡꯕꯁꯤꯗ ꯃꯌꯥꯝ ꯀꯦꯕꯒ ꯇꯜꯂꯦ ꯑꯗꯨꯗꯨꯅ ꯑꯗꯣ ꯉꯁꯤꯁꯦ ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯀꯥꯡ ꯆꯤꯡꯕꯒꯤ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯃꯌꯥꯝꯗ ꯑꯗꯨꯝ ꯎꯠꯆꯔꯛꯑꯒꯦ ꯀꯃꯥꯏ ꯇꯧꯕꯗꯣ ꯑꯗꯣ ꯃꯌꯥꯝ ꯑꯩꯁꯦ ꯚꯤꯗꯤꯑꯣꯁꯦ ꯌꯥꯝ ꯇꯣꯏꯅꯁꯨ ꯊꯥꯡꯒꯠꯄ ꯉꯝꯗ꯭ꯔꯦꯕꯀꯣ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯑꯩꯁꯦ ꯀꯟꯇꯦꯟꯁꯦ ꯄꯨꯊꯣꯛꯄꯁꯨ ꯉꯝꯗ꯭ꯔꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗꯤ ꯑꯩꯉꯣꯟꯗ ꯁꯪꯖꯗꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯟꯇꯦꯟ ꯄꯨꯊꯣꯛꯄꯁꯦ ꯉꯝꯗ꯭ꯔꯦꯕꯀꯣ ꯉꯝꯅꯕ ꯍꯣꯠꯅꯕꯅꯤ ꯑꯗꯣ ꯉꯝꯗꯦꯕ ꯑꯗꯣ ꯌꯥꯔꯤꯈꯩꯗꯤ ꯑꯗꯨꯝ ꯉꯝꯅꯕ ꯍꯣꯠꯅꯖꯒꯦ ꯑꯗꯣ ꯑꯗꯨꯝ ꯃꯌꯥꯝꯅ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯗꯣ ꯑꯗꯨꯗꯣ ꯂꯦꯞꯄꯤꯒꯅꯨ ꯑꯗꯣ ꯁꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯅꯨꯡꯁꯤꯕꯤꯌꯣ ꯑꯗꯣ ꯃꯌꯥꯝ ꯑꯩꯁꯦꯀꯣ ꯉꯁꯤꯁꯦ ꯁꯥꯁꯨ ꯌꯥꯝ ꯁꯥꯏꯗꯅꯀꯣ ꯁꯥꯕꯗꯨꯅ ꯑꯩꯅ ꯕꯦꯅꯤꯁꯦ ꯂꯣꯟꯁꯤꯟꯕꯅꯦꯕꯀꯣ ꯑꯗꯨꯒ ꯕꯦꯅꯤꯁꯦ ꯂꯣꯟꯁꯤꯜꯂꯒ ꯉꯁꯤꯁꯦ ꯀꯥꯡ ꯆꯤꯡꯕ ꯑꯣꯏꯕꯅꯤꯅ ꯍꯣꯔꯦꯟ ꯑꯗꯨꯝ ꯈꯤꯇꯪ ꯏꯁꯇꯥꯏꯜ ꯑꯣꯏꯅꯁꯨ ꯁꯝꯁꯦ ꯈꯣꯏꯍꯟꯕꯁꯦ ꯌꯥꯝ ꯄꯥꯝꯃꯦ ꯑꯩꯗꯤ ꯑꯗꯨꯝ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯁꯝꯁꯦ ꯑꯗꯨꯝ ꯇꯤꯡꯉꯒ ꯂꯥꯛꯄꯅꯤꯅ ꯇꯤꯡꯕꯁꯦ ꯄꯥꯝꯗꯦꯕ ꯑꯗꯨꯝ ꯈꯣꯏꯔꯤ ꯇꯧꯕꯁꯦ ꯄꯥꯝꯃꯦꯅ ꯉꯁꯤ ꯑꯗꯨം ꯈꯣꯏꯕ ꯌꯦꯡꯒꯦꯅ ꯕꯦꯅꯤꯁꯦ ꯂꯣꯟꯁꯤꯜꯂꯒꯀꯣ ꯂꯩꯕꯅꯤ ꯑꯣꯂꯥꯡꯕ ꯑꯣꯂꯥꯡꯉꯦꯅ ꯀꯔꯤꯝ ꯀꯦꯗꯦ ꯃꯃꯥꯏꯁꯤꯗ ꯃꯃꯥꯏ ꯇꯥꯊꯣꯛꯎꯔꯒ ꯂꯥꯛꯏꯅꯦꯕ ꯑꯩꯁꯦ ꯑꯗꯣ ꯑꯌꯨꯛꯇꯒꯤꯗꯤ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯂꯧꯗ꯭ꯔꯦ ꯑꯗꯣ ꯑꯩꯁꯦ ꯉꯁꯤꯁꯦ ꯀꯥꯡ ꯆꯤꯡꯕꯅꯤꯅ ꯑꯗꯨꯝ ꯃꯌꯥꯝꯗ ꯀꯥꯡ ꯆꯤꯡꯕꯒꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯑꯣꯏꯕ ꯍꯥꯏꯗꯤ ꯀꯩ ꯍꯥꯏꯅꯤ ꯆꯠꯅꯕꯤ ꯍꯥꯏꯇꯥꯔꯦꯀꯣ ꯏꯄꯥ ꯏꯄꯨ ꯍꯥꯛꯇꯛꯇꯒꯤ ꯑꯗꯨꯝ ꯆꯠꯅꯔꯛꯂꯕ ꯀꯥꯡ ꯆꯤꯡꯕꯁꯦ ꯑꯩꯈꯣꯏꯒꯤ ꯈꯨꯟꯗ ꯀꯥꯡ ꯆꯤꯡꯕꯗꯣ ꯑꯗꯨꯝ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯖꯔꯛꯀꯦ ꯍꯥꯏꯗꯅ ꯑꯩꯅ ꯚꯤꯗꯤꯑꯣꯁꯦ ꯄꯨꯔꯒ ꯂꯥꯛꯆꯕꯅꯤ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯂꯣꯏꯁꯟꯅꯕ ꯇꯧꯔꯒꯦ ꯑꯗꯨꯒ ꯂꯣꯏꯁꯤꯜꯂꯒ ꯃꯌꯥꯝꯗ ꯀꯃꯥꯏ ꯇꯧꯕ ꯑꯗꯣ ꯑꯗꯨꯝ ꯚꯤꯗꯤꯑꯣꯁꯦ ꯃꯈꯥ ꯇꯥꯅ ꯁꯨꯝ ꯌꯦꯡꯕꯤꯌꯣ ꯃꯌꯥꯝ ꯁꯨꯝ ꯅꯨꯡꯁꯤꯕꯤꯌꯣ ꯑꯗꯣ ꯁꯛ ꯊꯤ ꯍꯥꯏꯔꯛꯀꯅꯨꯀꯣ ꯑꯩ ꯈꯪꯉꯦ ꯑꯩ ꯁꯛ ꯊꯤ ꯍꯥꯏꯅ ꯑꯗꯣ ꯑꯩꯁꯦ ꯀꯦꯗꯕꯒꯤꯅꯤ ꯀꯦꯔꯒꯕꯨꯗꯤ ꯑꯗꯨꯝ ꯌꯦꯡꯕ ꯌꯥꯕꯅꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯀꯦꯗꯕꯒꯤꯅꯤ ꯁꯛꯁꯦ ꯊꯤꯔꯤꯁꯦ ꯑꯗꯣ ꯊꯤꯔꯁꯨ ꯑꯗꯣ ꯃꯌꯥꯝꯗꯤ ꯑꯩꯒꯤ ꯃꯤꯅꯤꯅ ꯑꯗꯨꯗꯨꯅ ꯑꯗꯨꯝ ꯑꯩꯅ ꯁꯤꯌꯔ ꯇꯧꯖꯔꯛꯄꯅꯤ ꯌꯦꯡꯃꯤꯟꯅꯔꯁꯤ ꯃꯌꯥꯝꯗꯨꯗꯤ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯒꯦ ꯑꯩ ꯃꯃꯥꯏ ꯃꯃꯤꯠꯀꯤ ꯑꯗꯣ ꯀꯥꯡꯁꯦ ꯀꯩꯅꯣ ꯍꯧꯖꯤꯛꯁꯦ ꯅꯣꯡꯖꯨ ꯄꯟꯊꯥꯅꯤꯅꯀꯣ ꯅꯣꯡꯁꯦ ꯑꯇꯥꯗ ꯆꯨꯔꯛꯄꯁꯨ ꯀꯔꯤꯝ ꯇꯝꯕ ꯉꯝꯗꯦꯕꯀꯣ ꯅꯨꯡꯁꯥ ꯁꯥꯔꯒ ꯂꯩꯔꯝꯃꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯅꯣꯡ ꯆꯨꯗꯣꯏꯔꯥ ꯆꯨꯔꯣꯏꯗꯣꯏꯔꯥ ꯇꯝꯕ ꯉꯝꯗꯦ ꯑꯗꯨꯗꯨꯅ ꯃꯣꯏꯅ ꯍꯥꯏꯕ ꯉꯟꯅ ꯀꯥꯡ ꯆꯤꯡꯒꯅꯤ ꯍꯥꯏꯅꯀꯣ ꯉꯁꯤꯁꯦ ꯑꯗꯨꯗꯒꯤ ꯍꯧꯖꯤꯛꯁꯦ ꯄꯨꯡ 4ꯕꯨꯗꯤ ꯇꯥꯔꯦ ꯑꯗꯣ ꯂꯣꯏꯁꯤꯟꯕ ꯍꯧꯔꯒꯦ ꯑꯗꯣ ꯌꯦꯡꯃꯤꯟꯅꯔꯁꯤ ꯀꯃꯥꯏ ꯇꯧꯕꯗꯣ ꯃꯃꯥꯏ ꯃꯃꯤꯠ ꯍꯥꯟꯅ ꯀꯦꯁꯜꯂꯅꯤ ꯌꯦꯡꯃꯤꯟꯅꯔꯁꯤꯀꯣ ꯑꯗꯣ ꯃꯌꯥꯝ ꯂꯣꯏꯁꯟꯅ ꯂꯣꯏꯔꯦ ꯑꯩ ꯊꯣꯛꯅꯕ ꯇꯧꯔꯒꯦ ꯑꯗꯣ ꯃꯁꯝꯁꯦ ꯈꯣꯏꯌꯨ ꯌꯥꯗꯦ ꯀꯩꯗꯧꯔꯤ ꯎꯄꯥꯏ ꯂꯩꯇꯦ ꯑꯗꯨꯝ ꯊꯥꯖꯤꯜꯂꯦꯀꯣ ꯑꯩ ꯑꯗꯣ ꯁꯨꯃꯥꯏꯅ ꯏꯜꯂꯦ ꯆꯝꯅ ꯁꯨꯝ ꯊꯣꯛꯅꯕ ꯇꯧꯔꯒꯦ ꯑꯗꯣ ꯁꯣꯂꯣꯟꯗ ꯍꯥꯟꯅ ꯆꯤꯡꯒꯅꯤ ꯍꯥꯏ ꯃꯥꯜꯂꯦ ꯑꯗꯣ ꯁꯣꯂꯣꯟꯗ ꯍꯥꯟꯅ ꯌꯦꯡꯉꯨꯔꯒꯦ ꯀꯃꯥꯏꯅ ꯇꯧꯕ ꯊꯣꯛꯅꯕ ꯇꯧꯔꯒꯦ ꯁꯟꯗꯥꯁꯨ ꯑꯣꯏꯁꯜꯂꯛꯑꯦꯀꯣ ꯌꯦꯡꯃꯤꯟꯅꯔꯁꯤ ꯃꯌꯥꯝ ꯃꯅꯥꯎ ꯂꯥꯛꯑꯃꯤ ꯑꯩꯈꯣꯏꯁꯦ ꯃꯃꯥꯡ ꯂꯩꯀꯥꯏꯔꯣꯝꯗꯒꯤ ꯆꯤꯡꯉꯛꯀꯅꯤ ꯍꯥꯏ ꯃꯥꯜꯂꯦ ꯑꯗꯨꯗꯨꯅ ꯃꯃꯥꯡ ꯂꯩꯀꯥꯏꯔꯣꯝꯗꯒꯤ ꯑꯣꯏꯅ ꯆꯠꯂꯤ ꯀꯂꯔ ꯑꯣꯟꯊꯣꯛꯑꯝꯃꯤꯅꯦ ꯀꯂꯔ ꯑꯣꯟꯊꯣꯛꯑꯝꯃꯦꯕ ꯄꯤꯡ ꯑꯣꯏꯔꯝꯃꯤ ꯋꯥꯎ ꯌꯥꯝ ꯆꯥꯟꯅꯔꯤ ꯀꯥꯡ ꯆꯤꯡꯉꯤ ꯍꯧꯕꯗ ꯉꯥꯏꯔꯤ ꯍꯧꯗ꯭ꯔꯤꯕꯀꯣ ꯍꯥꯏꯗꯤ ꯃꯃꯥꯡꯂꯣꯝꯗ ꯍꯥꯟꯅ ꯆꯠꯄ ꯑꯩꯈꯣꯏ ꯃꯦꯠꯇ ꯑꯩꯈꯣꯏ ꯈꯨꯟꯁꯦ ꯎꯄꯥꯜ ꯋꯥꯄꯥꯜ ꯌꯥꯝ ꯍꯧꯕꯅꯦ ꯑꯗꯨꯅ ꯏꯁꯤꯡ ꯅꯨꯡꯁꯤꯠ ꯍꯋꯥ ꯅꯨꯡꯁꯤꯠ ꯐꯕꯅꯤꯅ ꯃꯤꯁꯤꯡꯁꯦ ꯍꯛꯆꯥꯡ ꯇꯤꯛ ꯇꯤꯛ ꯂꯥꯎꯅꯩꯁꯦ ꯎꯗ꯭ꯔꯣꯁꯦ ꯑꯩꯈꯣꯏ ꯃꯁꯄꯨꯔꯥꯒꯤ ꯑꯍꯧꯕ ꯈꯨꯟ ꯑꯣꯏꯗꯣꯏꯅꯤ ꯁꯤꯅ ꯍꯧꯕ ꯂꯩꯀꯥꯏ ꯍꯥꯏꯗꯣ ꯑꯥꯔꯇꯤ ꯌꯧꯗꯣꯔꯦ ꯑꯁꯣꯝꯗꯁꯨ ꯑꯩꯈꯣꯏ ꯃꯩꯇꯩ ꯈꯨꯜꯂꯛ ꯇꯥꯏ ꯑꯗꯣ ꯆꯠꯂꯔꯣꯏ ꯁ꯭ꯋꯥꯏꯗꯒꯤ ꯑꯗꯨꯝ ꯍꯧꯔꯅꯤ ꯁꯤꯗ ꯂꯩꯔꯦ ꯁꯤꯒ ꯆꯪꯉꯝꯃꯨ ꯂꯩꯔ ꯈꯔ
เวลาอยู่ดูละเลยเธอก็เดาเร่อามาอินิงเด็กกันโน่ก็เลยมีแบบชื่อลิซ่าจริงก็เลยSabi sih. Ini nih. Nama cing dana video nam lay raw. Ma video lay. Hi. Ay gata yan ang longge. Vậy cả sao không? Hồi nãy nói tao vào sao là điều hồi nãy chắc là thằng con này nó phong như thế này chứ? À? Guys, mày làm xíu vậy đấy, hồi nãy lối đi photo là xíu background là phim. Xíu khoai đi cái mặt lại cái background là không. Em không phải đâu đấy không? Chém một phát chính. Hồi nãy photo cả một cái xíu background thì tao nhìn thấy. Mấy mặt lại lấy sai bữa nay mà xíu background sẽ lôi lạc cái này. Anh em mà thôi cái uban bị gian phụ cái rồi này. Bữa nay ở đây xin chào chào bữa đấy căng thật quần này bố cô. Có một chào là đi nồng cái ta. Chạy lại xin. Hi. Anh mua xài thật cái bài bữa lập sân rồi. Insta đi lấy bây giờ. Trời nữa, xíu nào đấy. Cái mẹ làm photo cà phê hôm nay ngày càng choคนขายโบโยเลยrồi. Cái sao bị ấm bồ dầu rồi mày mắt sao thấy lúc cắt na đuổi tao nó làm nó đi na Indonesia anh cái cái lấy chả bị nơi khăn luôn đấy nè chui đi đấy photo nằm nó đi nè Ang sing masih hana ke mana deh dah hana yang nungai deh Tadi kami suka tarik hana itu moina nungai deh hana itu moina nungai deh kok kang sing ni kalau kamu tu tidak harus tidak kayak muda tu kayak muda mah ya tanggung orang ni Ayah kena-kena ni. Kancing mana bro? Kancing mana nuai bro? Nuai bro. Nuai apa? Mit kerja lo pun langam mari nangis lagi.